Kurumjari, ISTV Pauming, Dabidi Basimutam Nokchari and Badamaru Pau. Awang Numpok Lamdam the Lady Bus that Nipanda Ta Ahum Kudingi Parliament, Nipam Pamtuna, Miam the Tingnari Kudong Cha the Basingi Matanga, recommendation Lokani Hadi. Manipur Kundaminari Bapuru Kudimak Amata Oina Nushi Chanana Himina Bohonabada, Mahiro Luching Basing Achoba Todang Lehaina Amjuki President Wankem Cha Samjaina Fongo Craig. Amade City Police Station ki manung chanba Masjid Rotalebe Dukana mangasi nongalamdai pung ani makairom taba matamda sakang daba mioi amana JCB sizinaduna tugairam rei. Pau Santong Pizari. Awang Numpok Lamdam the Lady Bastet Nipanda Ta Hung Kudingi Mapam Hongduna, Yellow Missingi Parliament Mipam Pangtoktuna, Miam the Tingnariba Kudong Chadava Singi Matangda, recommendation Lona Bawarip Lori Haina, Coalition for Indigenous Rights Campaign Sarka, Manipur Giwangangloi, Ningtauza Lanchana Fongdokre. Coalition for Indigenous Rights Campaign Sarka Manipur, Assam Sangmilita Mahasangha Made, Assam Maitei Apunbalup Nasinduna, Kuman Lampak the Pangtokiba Ahanba, Northeast Indigenous People's Parliament, Loishenbaga Marilena Nangasi, Kuman Lampak Kangsangda, Paumisinga Unaba Amada, Magnawapa Masi Pongtokibani. Paumisinga Unabatuda Organization Sing Asigimio Kiana Sargyaki. Human rights, human security, economic development, population influx, identity crisis, fundamental rights, cultural education and language ki matangda parliament mipam na kup na khanakre haina wangang kiba singna phongdok na ki parliament mipam aduna awang numpok lamdam da lairiba apikpa jati kaya mangkhiba yabagi akiba lairamba du kharamakhai di kohonba ngamlagani haibagi thajaba thamki Ningtauza Lantana Makatana Fongdokibada Asigumba Parliament Asi Tha Ahungi Oina Awang Nongpok State Nipanda Mapam Hongduna Pangtokani Handaki Mipamasida Tripura Yauna Awang Nongpok Lamdamdagi Delegate Khara Saru Yagadabadu Pung Nipuganipangi Ban Pangtokibana Lakpangam Kidehaina Nungaitaba Fongdoki. These recommendations so far now which we are going to read out will be we'll have so many feedbacks and commissions and commissions, and we'll try to the working group will initiate to modify, and then after about 3 months, within these 3 months we'll come to we'll organize another session that is called reaffirmation. We'll reaffirm. There we will take the resolution and we will bring out the charter of demand for the whole region. So it will take minimum 3 months to roam around the whole region, that means India's northeast. Manipur da chahi lisang sitna leminarak laba tongan ba phuruk cha sing amata oina nungsi chanana leminana bohonabada mairoi luching basingi achogba thodang lei haina All Manipur Working Journalists Union Amjugi President Wangkem Cha Samjaina Phongdokre. Ngasi Democratic Students Alliance of Manipur, Manipur University Tribal Students Union Amade Apunba Irei Paki Mahiroi Singlo Ams Nasintuna Kumalampa Kangsang the Pangthokpa Manipur Educational Institution Singi Anoba Students Union Gi Thaupuba Sing Opagi Thoramda Mahakna Wapamasi Phongdokibani. Thoram Aduda Manipur University ki Center for Entrepreneurship ki Director Professor C.H. Ibol, Desam ki President M. Angamba, Muchu ki President Bosco Amadi M's ki Advisor K.S.H. Romesh Susaryaki. Thoram ka mari lainana Students Union ki election da naunamay paglaklaba mahiroi sing da achamba khudol piduna taram okay. Wangang kiba singna phongdok na kibada Manipur da education sector chawkhat handuna chawkhat palamdam ama oina bohona bachangi Manipur da housing chatnariba education system asi yamna phaba oihanduna human resource development tauna ba thodang lomina si phongtokhi Amjogi President Wangkem Cha Samjaina Phongdokhibada lamdam asibu chawkhatpa awonba purakna bohona bada matik chaba luchingba kaya semgatpa mathau tai haiki Hauzik Government ke Institute kaya sitharakli basi ningthina yengsindrabadi tungi mirol na sarkar buwarau gani matik chaba lusingba sing puthokna bohona bada afaba education system ama lehenba tangai phade haiki School college degi mahiro singing ration da vote card na karamu kan na ai pot ai mega sing sing borga aju ki share dor kan ai na
ai la rai sen ta ni ai na finance secretary waraga ai na finance secretary ai share lobani general secretary waraga atu ai na secretary ta budi kai hai pokal lon dia ma ta se la na kan ba bun lo se ta do ko Security na kurak hangdana lairiba khwairamban kaithalgi masjid rota laiba dukan ama ngasi nongalamdai pung ani makhairom taba matamda mioi amana JCB siznaduna thugairam lei lupa lakh kaya gi malchang mang takre thodok adugi matangda police na karimata khangsinadana laikhibabu dukan phamliba wahengbam jit kauba mioi amana penda phongdokre dukan mapu jit na phongdorakpada mahakna phamliba dukan asi ngasi nongalamdai da mioi amana JCB puraktuna thugaibada manakta lairamba police personnel singda athingba pibinaba haibada karimata tasnadana mafam adudagi chatki mang phamliba dukan asi nagamapal dagi el sarat kauba amagini sahi kunthra rom bhara piduna phamduna lakhibani kwakaithel hainau khongnem bidagi kenejit kauba mioi amana dukan phamba toklo haina mamangda hairam khibalai mahakna dukan asigi sarata deposit tawkiba sen phamadu handoklabadi mahak dukan phamba toke haina khangan khibalai khre mahaki dukan asi chatkhiba March thada mai thadok lambasu laikre mahakna makha tana phongdorpada masjid rota kwamana purakpa amadi potchai yonaba purakpa matamdadi police personnel singna khamduna lupa manga tara launana khonai adubu dukan ama ahingda thugaiba matamdadi madubu khamnana bahairubada karimata thoksa khidabasi pende haina phongdoraki security sing yar sing su loi sien gre tamai toi no khang de na ki jada la ko ki di degi khaw mo ubu ki di moi kano tawraga pha ga pa manga tara lo de phadui ba ko di sien chale ba de ba lam thokjel pui se achuk chaw na phung amani thugai do JCB yaw rim ni degi police security force man ba yam le pam ne mamai loi khum me hokte de moi mari manga mi yaw re ko ki thugai bu kam ku se jogi de koi chingnaba mayam dai re mamang ka moi ani im chu pha lai ni mai tharam kang bu du ki de maruina energy ana ko ge kwa khatin dagi pa na hainung phunung bi dagi energy mapai mameng mangi ma si ko yimda nahan wari sana se lam le wari sana se lam ji ba security force pore central force forever central force moi ne lai ram ni na noi wa se hangtung na ge na lạc phần này mà hai đấy đi quay đi hai đấy quay đi điều gì anh tôi thì đúng sắt là cái này hai đấy bà là mỗi người sĩ tàu mình nó cái nó không được Amaromda dukan thugairam bathawum bu yaning da phongdoktuna masjid lambida dukan phamba miyosing amade masjid road women's welfare association na sinduna wakan mi pham chathakre association ki secretary aruna pyari na phongdokhibada yetnaba amanamaram oiraga dukan mai thaba amade thugaiba ki thawong chathaduna akoiba gi miyam da apanba piba gi thabak matung da tawhaloidabani maralebe sing phaduna cherak pigadabani haiki gi bazar mayo lasida Nithina wari otai sanaraga losen ba yaba thabok sida mai thadopugumba miyam tinba jaga sida bazar men sida adi nongalam da mi mai makai chingtharaga dukan si chingtharaga da mangan bai gumba asugumba tawba se tawbi ganu masi mari leinaba authority na aduga party singna punjan biraga achma kha tara sim thon biganu Manipur Sarkar ki amatangairaba Medical College Janims da thenglabada lakliba February March tha phawbui manungda MRI machine install tawduna thabak horagani haire Janims gi phangba paw amagi matungina MRI yengba matamda hauzik private clinic singda yamdrabada lupa lising mari manga lauriba se Janims thamlaba matungda de yamlabada private clinic singda lauriba mamaldagi de chada yankhai hanthana lawgani haire Chap chaba senpham kaya lawgadagi haibadu governing body gi mifam pangthoklaga lepkani hairiba MRI machine na si Janims da leirabadi miyamda chawna khudong chaba piragani hairi pawasina makha taraduna gynae department ki oiba akhannaba phamung chamaga kunthra leigadaba ka amasu thamnanaba thabak paikhatpa hore hairi hairiba kasi mapung phana loislabadi hauzik angang unaba lakpasingna phamung phangdabadagi hospital ki changpham singda thaduna hipliba kaya asigi awaba kohanba ngamlagani Amaromda ahal singidamakta tonganba phamung tara laiba ka amasu thamnanaba thorang paikhatpa loire masina sahi humpugi mathakta narakpa ahal singidamakta akhannaba checksing thorang lokhatkadabani haiki
Professor N. Sanajawbana Laikidabagi, Taruk Subaning Sing Thoram Ngasi, Oza Sanajawba Memorial Trust na Sinduna, Larik Yangba Makaleka de Leba, Oza Sanajawba Memorial Complex the Pangtokre, Thoramatuda, Irabot Foundation ki President Thongnawjam Iboyama, Trust ki President Professor M. Ras Mohan, Kohar ki Executive Director Dr. Emmanuel Jersosang Verte, Manipur State Health Committee ki Executive Officer Muhammad Salaudin, Center for Human Rights and Duties Education Manipur University की कोऑर्डिनेटर डॉक्टर गायखम सिंह रियान मैना मरोइबा मियोय सिंह ओइना सरुयाके थौरंग मरी लेना जर्सोसांग भर्टे ने हाइखिबदा लेखिद्रबा ओजा सनाजावबा से अफबा वाखलोन पुथोकपद नतना थबकसु खुमांग चौक्सन तौबा ngamba मियोयनी महाकना मियोयबगी हक कन्ननबा तौरंबा थबकसिंगी खुदुंग इंदुना ngasi gi mirolna matung inba ngamdri हाइके Gaikam Sinna, Oza Sana Jawbana Tambiramba, Wakalon Singh Tabakta Ontokna Honadravadi, Kanaba Leroy Haike. Professor Rasmohana, Oza Sana Jawbana Tamlamba Wakalonda Yumpam Moiraga, Nongpoktong Hanglakpada, Lamdamasiki Nat Amade, Lon Chingba Singh Kanjanaba, Kari Togadagi Haibat Tabak in a Pakatpa, Matautare Fundoki. PTV Gina. We biodiversity Kanbada, culture Kanbada, even language Kanbada. And there's enough people's role is very important way. 1995 की जनवरी की तारीख वाले ने 2004 की दिसंबर की तारीख को थामा थोए सही तरह से international decade of indigenous people and indigenous knowledge and लोग थोके बने है ना एक कोई community में हम सिंह सिद्ध लेगा culture मसी की history revolutions movements में हम सिंह सिद्ध मरी लेना बा हिदाल अंक तक मरी लेना बा any Maryland indigenous peoples के Maryland में मैं आपसे knowledge से यानी मकई मसी कैटलॉग तगुदोंनी document तगुदोंनी अगर मसी तुंगी generation की तमक्का तो मसी अशेंग मल्लन अमोइना सिंदर मदोंनी हाय बसी पृथ्वी की कोईबा खोलाव कोई करेगा कोई करेगी नत्रे ILP की hold Laikhidraba Sapam Robin Hood की मितम सागनी हाइदुना आनंद सिंह हायर सेकेंडरी एकेडमी की हानगी फाइनेंस सेक्रेटरी अमदे महाकी कांगबुना चन्नद्रबा लेटर हेड सिजनदुना पैसा खैरम ले हाइना देसाम न खंगलकली मखोइना खैरम ब सेनफम सिंह देसाम की थौमी सिंह होनदुना एकेडमी की प्रिंसिपल दा सिनहन खरे हाइरी मतुंगदा असिगुंबा सासिनबा सिंहदगी मियामना चेक्सन बियो हाइना खंगलकली हौजी पाउगी मरथन नतेन ब्रेक अमतन Break matungda amuka na taram nokcheri makhataba pauda Humbutra Taruk Suba Nupilal Ningsing Thoram Ngarang Khangabok Part 3 Makalekai Deleba Popular Youth Club ki ground the Pangthokre Voluntary Educational Development Social and Cultural Organization Khangabok na Sinduna Pangthok Pathoram Aduda Khangabok Kendra ki MLA O Landhoni Thawbal Jilla Parishad ki Adyaksha KH Swarnalata Voluntary Educational Development Social and Cultural Organization Khangabok ki President Akoishana Pradhan KH Ras Mohan Chingba Myoy Kayana Saruyaki. MLA Landoni Haikibada, Nupi Sing Lori Batodang Singasi, Yamna Chawi, Nupi Singbu Opi Nebiba Tawiro Devani, Nupi Obi Singasu, Lebaki Todang the Saruyaduna, Apabalamdam Amasemlesi Haiki. Resource person Oina Saruyakiba Dr. Dhanabir Laisramna, Manipur Tokiba Todo Kayada, Nupi Singna Atoba Todang Kaloki, Maitay Nupi Kaktanatana, Lamdamasida Kundaminari Banupi Kudimagna, Puna Todang Luminasi Haiki. Moi me am si loi na saruk ya ba se ekoi ni iba matam da mai tai ngak tagi oi ban nupi lang na ugan masi phatawlai ani subasu ahan masu manipur gi nupi loi na yaw ba sing tam mai tai pang yaw ba yaw nya ba se khoina masi hai ba chum chumi iba chu chumi adu ha na gi idamba itihas ki ai ba mi sing ma de masi amada torundre na khali Mapan Suba Manipur Polo International da runners-up takraba India team gi Sanaru Singh Opagi Thoram Amangasi Manipur Horse Riding and Polo Association na Sintuna Lampel da Laiba Manipur Pony Breeding Farm da Pangthokre Thoramadu the association gi President Buddha Chandra General Secretary N Noren Yaw na Myoy Kayana Sarugyaki Buddha Chandra Haikibada Handak Jackson Bakara Watpadagi India team Maithi Hobani Masidagi Para Amatamduna Matang the Mai Pakna Bahona Si Haiki Taking winning and winning, but this year, everybody, including the public, are proud of this. That we also voted. That's what we can get ready for further improvement.
without any what called fixed remuneration or others. And this time, on the closing day on 29 November, our Honorable Chair, Sri Ohibo Singh, has requested the teams to come again and to join in the 10th Manipur Polo International 2016. Rotary Club of Impal gi nifumdor suba mapokuman thorongga mari lena ngasi Mantri Pukri da leba Rotary Club ta layak pa changdamna ba ama pangthokre category ahum thongna athoi hen tanaba duda mairoi chani hen bana sargyake competition asida class 1 dagi 3 phawgi group ta Nirmalabas High School gi class 2 gi mairoi Brani CH Mega Manipur gi class 3 gi mairoi Naurem Gracie amasung KBI Lampel Pat gi class 3 gi mairoi Juliana Thoiding Jamna ahum subatakre Class 4 tagi 6 phawgi kanglupta Don Bosco Higher Secondary School gi mairoi L Rohina Hanba Nirmalabas High School gi mairoi M Bhaigashalina Anishuba Nongpok Mahikol gi Poniana Konsamna ahum suba takre Class 7 tagi 10 phawgi kanglupta DFB Public School gi Talent Khaidemna Ahanba Kanan Devi Memorial School gi mairoi KSH Gobinatna Anishuba amasung Sacred Heart Higher Secondary School gi N Regana ahum suba takre Laisang Hidden Development Committee na sinduna ngasi Manipur University ki mamang da leiriba Laisang Hidden Kanchi haiba ki pandam da Lilong Thong dagi Kanchipur phawba miyam gi oiba khongchat ama chatkre miyam gi khongchat adu Kairao Kendra gi MLA Karam Thamarjit na lamthaki ising na aikoi gi thawai ni Laisang Hidden aibu kanbiu Laisang Hidden luna na thamsi amade Laisang Hidden da amot akai tawbigan haiba na chingba placard kaya khongchat adu da siznaki tungda miyam gi oiba mifam amasu Laisang Hidden Sengdokpa loinana phamke mifam aduda MLA Karam Thamarjit Kyamgai Gram Panchayat ki Pradhan K Subhas Standard Robert Higher Secondary School ki Principal Landhoni yauna miyoi kyan sarugyaki Committee ki Advisor Sana Jauban haikibada Sarkar na Laisang Hidden asi semgat sagat kani haiduna Lokshin kiba chahi taret Nepal pharabasu karimata tawdana leiri Chief Minister yauna mari leinaba singna yengsinba toina lakibadu hojikti masak ukhidre haiki MLA Thamarjitna Laisang Hidden asi Tourist Center ama ohenanaba honaminasi Waithau Pat asisu PPP model da thabak paikhatnaba honari haiki PPP model haiduna Public Private Partnership hanu lakpa taragadi aikoina government da proposal piba matamda Laisang Fancy Tourism gi way develop togdori bra karum togdori do kari akoina develop toguni Karai da government na chang payai haibagi proposal ama koi form to bataka webra haibduma aina ma thamjabani Pasoi Kendra Social Upliftment Organization na sinduna Pasoi Mandal gi State Councillor Opagi Thoram amangasi Kwakaichel Thongnawjam lekai da pangthokre thoram duda Mandal amadi polling booth ki thaupuba amadi active workers sing su sargyaki Organization ki Chief Member CH Bijoyna miyam gi aifanaba apamba yengduna thabak tawba changi Kendra sida election gi matamda muscle power amadi money power changhandana chumna mihut khanna bohonasi lakadoriba general election gi damak BJP gi election campaign haure haiki Film Forum amadi masigi sharuk oriba lup singda KCP MC Paikhomba URF Lalhaiba amadi NRFM na achauba sel gi demand torpadagi haukiba December 8 dagi film gamari leinaba thabak thoram khudimak leptuna lakli masna maram oiduna cinema hall singda film utpalepkre amaromda lalhaulup ahum gi sel gi demand asigi matangda hayeng mifam pangthoknaba sem sakre Film Forum amadi masiga chatminari ba tongan ba film gi thabak toriba lup singna changsilakti ba khongjang gi manung chananga se Impal City yauna tongan ba mafam singda thelamba film gi hoarding sing segai kre changsili ba khongjang asigi matangda forum gi secretary Somen Moirang Chan wafam kya thamlakhi film amadi lena ba koi thabak ki film le ba haibasida koi hana mangjona koi poster se lokthokpa gi campaign am chata jabani du hayeng gi meeting lei ganina akoi hayeng meeting lakpa matamda film gi akoi banner thel ho poster sing urgadi miyam na koi se kariguma ma khang gi dobo leibadagi akoi ngasi film pro manipurna ngasi akoi poster se thel ho poster sing je sangdabagi campaign si chata jabani film gi hujit leiba awa mayong leiba si dai khana leina ba si da saruk yabi haiduna film pro gi makai dagi miyam na amka film bari leina ba kuduma nasina ba film pro gi makai dagi bo mon sing gari
Uripok talaiba Tondon Sna School Hongdoklaga Ram Krishna Mission Thambe Yaroi Haina Uripok United Club Organization Thadorok Pacherol Amana Khangalagri Hana Leramba School Mutatuna Mission School Lingnana Honari Basi Kunai Asiki Chaukat Nabra Natraga Mangnana Basilibra Miam Hupna Kantaminaba Matam Oire Hari Hosi Paugi Mertana Tempe Break Amamu Break matungda amuka nataram nukjari makataba pauda yellow inat sindam lupna sinduna chahi amacha thagadaba huel lalong thangta training program amangasi kurai da leba sangit kala sangam da hudokrai thoramatuda MLAY irabot Padmasri RK Achowisna UFO gi shio naukombasu sarugyake Loki Secretary Aaron Birna Lamdamasi ki traditional sports oiriba thangta masanasi yokhatnaba pandamda asigumba training program asi pangthokpani haiki Thaunawzam chanu ibemhal na iba lairik ta ungbo irawat ki aroi bayahi pham haiba lairik amangasi lamyan ba sanglenda phongkhre thormadu da Manipur University ki professor Swayam Lokendrajit professor Polem Nabachandra professor MC Arun amade professor Nahakpam Arunana marueba mirsing oina sarugyake professor N Arunana lairik masak takhi Dr. H. Indrakumar Amadi L.K. Thanmina Iba Politics of Democracy in Manipur Haiba Lairik Amangasi Manipur Press Club Ta Phongkhre Lairik Phomgi Thormaduda Professor K.S.H. Bimola Modern College ki Principal Dr. K. Biren Amadi Manipur University ki Professor Ibosu Sargyaki Uyumpok ke village number Taragani Panasi manungda leiriba patadar chingsang asida lambi sembagi thabak tawribasi yanabama puraktriba phawba makhata na thabak suba yaroi haina Uyumpok ke khunja singna khanglagli Manipur sarkar ge ayaba order adu khunja singda khanghandabana maram oiduna athingbasi thambani hari hoji makhata ba pau pizringi gi marakthana thabaki pau muglobisi Thabaki pau pizari civil lamadi electrical gi yauna engineering post chohum kunthra gani thoi logna ba MPS na lakliba lisingani tara taruki January 3 dagina taret phawba Imphal da parika pangthokani hari tongan ba post gi matung ina candidate sungi qualification legani masai se kunga mathoi dagina kunthra ni pan phawba gi manung da leiba candidate singna lakliba December gi kunga mathoi phawba gi manung da darkhas pisan be yagani hari Mathangda Central Reserve Police Force ta sports quota da thabak changnanaba nupa amadi nupi candidate singdagi punna hangwa pham samanga humbutra gi darkhas kawi masagi sei taragani pandagina kulumdoi phawgi manungda liba national natraga international players singna mathang sei ge January taraga mari phawgi manungda darkhas thazilpa yagani hari Head Constable GD gi oina maigi third class 12 natraga manaba oigadabani Constable GD gi oinadi sakhanglaba board amadagi class 10 pass toba oigadabani hari Mathangda Manipur State Power Company Limited ki Junior Technical Assistant Switchboard Assistant amadi atopa post khara lawdawi masai se taragani pandagina kunthani pan phawdreba yamdrabda class 10 pass toba miusina lakleba December tang kulumdoi phawgi manungda darkhas tharakpa yagani parikha center Imphal da oigani hari Mathakta paliba thabaki pausing asigi akupa marol babupura da liba job center dagi khangbiba yagani hojik thabaki pau bijabalo jari Hauzik Makataba Pauda Manipur Sahitya Parishad Bisnupur District ki Kunganitho Suba Chahi gi thoram pangthokpagaloina na taratare Suba Chahi gi chefong ising chai bi phongkhre Yangoi Ningthau Community Hall da pangthokiba thoram asida Manipur Sahitya Parishad ki President Thoidingjam Tombi Bisnupur District Branch ki President Sanayama Parishad ki Hanagi President Thokjom Ibol Susarugya ki Laikidraba Sagnairaba Aiba Aibisingda Made Manakalakhiba Singi Mapamda Laishu Katune Kai Kumnaputki Sahi Asigi Tongram Ongbi Manitombi Debi Ningsing Mana Saisakpi Thodam Mangida Mutum Maina Masung Mutum Ongbi Thoibi Debi Ningsing Mana Pungyaiba Moirangdagi Oinam Keranida Dr. Khoirom Tomchau Ningsing Man Sanagi Medal Kaksingdagi Naurem Rominagi Lairik Nangi Machu Saireng Lairikta Amasung Lasmi Gomati Madhumati Angangi Sahitya Manana Dr. Khangembam Samungogi Angangi Lairik Jingyagi Ipu da Piduna Ikai Kumnaputki
Regional Institute of Medical Sciences Impalda Staff Nurse Chamaga Tara Taruk Launana ba tongan ba Center Tarada Aiba Changyang Parikya Pangthokibadu Ngasi Nungthil Haidokre Punna candidate lising taruka Chamaga Kuntrama Thoiromna Parikya Thakibagi Manungda candidate Chahunga Humpumapal Mai Paki Lagliba December Taramanga Dagi Taranipal Pauba Numit Kudingi Ayuk Pung Nipal Dagi Nungthil Pung Taruk Pauba Jubilee Hall da Bhaiba Boisi Pangthokani Hari Education ki mingda lining sandokpa secularism bu singnabani haina mitai National Front kanglai pakna phongdokle hadak Manipur government na masamaki government school muthatlaga matamga chunaba education pibagi mingda Ramkrishna Mission Private School pusilakna bathorang torkli base MNF amade mitai phuruk khudimak na yabangamloi thawong asi lamdam asiki yelhomi oiriba chingmi tami phurup cha singbu usittaba amasung muthatnaba honabani Government ki thoksil asna miyam gi ihul khangna matam chana achumba maikei da laktragade pamdaba thodok kaya thorkani haiba government na khangjin ba chungani hairi Manipur Students Association Delhi na sinduna Nupilal Ningsing Thoram Pangthoke Lisingam Chamapal Subna Mari Amasung Lisingamaga Chamapal Kuntraga Mapalda Nupi Singi Ihogi Matungdanga Sisu Lamdamasiki Nupi Singna Nam Thabiraba Miyam Gidamak Nupi Langi Khongjang Ama Adumak Changsintuna Lady Haina Thoramasida Phongdoknaki Chothe Christian Fellowship Impalna Advent Christmas Thoram Blessed Boarding Sangai Progda Pangthokre Jai Sigi Christmas Kumai Mapung Phana Pangthoktuna Tangdu Leita Balamdam Ama Oibangamna na ba Ishor ki maphamda thawniki Komlon da Phongba Bible amangasi Churachandpur District ki manung chana leiba Sanpanjar Khunda Phongkre El Sartona Good News Bible dagi Komlon da handoktuna puthokliba Bible form ki thormasida Senior Auxiliary Secretary Dr. Jet K. Rochil KRSBRC ki Chairman L. Laivon Translation Center Shillong ki Advisor James Bollis Sokmaishu Sarugyaki Community Health Center Hairoki Hauzik Semga Sagalibasi Miam na Pende Mari Lainaba Authority na Quality Control Tauna Sanana Payeng Sindriba Pauba Center Asigi Semga Chagaliba Thabak Sing Ngasidaki Makatana Thingjile Haina CIC Hairok Protection Committee na Phongdokli Committee Asigi Secretary N Bimonna Center Asi Haukibali Singani Mapangi Me Taraka Tarukta Chief Secretary na Chair Lauduna State Health Mission Society gi Makada MDS na Construction Agency Oiduna IPHS level da upgradation taunaba Englisingani mapangi June Marida National Health Mission Civil Work Committee na lemna kibani adubu chapmanaba senpamda sariba atai health center singa chauna khena balaire Hauzik sariba building asi foundation yaudaba yod amadi cement matikchan hapte hiram sida mari leinaba authority na athuba matamda midyang changbinaba pungning chingsinki Manipur State Power Distribution Company Limited na consumer singda prepaid meter sizinaba masung masigi kanaba haibasida consumer singi awareness program ama lekai ki club singa khushamnaduna ngasidagi chathaba hokre ngasi ahoban mita thoram asibu siliba kaisamthong elangbam lekaida YPSC ka khushamnaduna awareness thoram pangthokre thoram asida company sigi manager Chandramani na resource person oiki Kangpokpi da laiba church singna ngasi Advent Christmas thoram Kangpokpi Christian Church da pangthokre Kangpokpi Town Churches Fellowship na sinduna pangthokiba tarani palak suba Advent Christmas thoram asida tongan ba KTCF ke tongan ba church members singi nupigi choir taraga mangana isai athoi hen tanakhe Sangdam nabasida Kangui Christian Church na ahanba KBC na anishuba masung TBA na ahum suba takre Theatre Center Manipurna Manipur State Kala Academy ga khusham naduna MD Hall da chathariba nifuga taruk suba short play competition for creative director ngasi marini chanba numita Waishel Lakpa Lamjinglu Konjeng Lekai ge lekrak chatlaba lekangla amadi Maitei Artist Union Mongsangge ge Kaithel sida utkre lekrak chatlaba lekangla gi aibana P Shamu amadi director T Rajeni Kaithel sida hairiba play asige aibana Dr. KH Ranjit amadi director na L Prakasni
lamdam sida leiba yelhonge gi chinjak sing mangslagle haina MLA I Ibohalbina phongdokre ngasi hapta kangjebung da leiba Heritage Park ta pangthokpa chinjak festival Merry Christmas ke thoram hodokpada mangna wafam asi phongdorakibani Innovative Youth Society na sinduna December kun fawba chathagada pa festival hodopagi thoramatuda Don Bosco Chingmeirongi principal Francis amade Manipur University ki Dr Chinglen Mesnam su sarugyaki Punna stall kuntraga marina saruyariba festival asigi matangda society ki managing director KH Athobana taruk suba chinjak festival asi lamdam asigi chinjak sing yokhatnaba pandamda pangthokpani haiki MLA Ibohalbina makatana phongdokhibada chinjak po tourism sector da pushinna bakhona kadabani Jingi isil inaw singsu saruyariba festival asina aikhoi amatani haiba utle lamdam asigi yelhongai dagi leijarak laba chinjak makal sing mangdana bakhona si haiki लेरिबा चिंजाक सिंसे मसिदा आइगी कम्युनिटी की चिंजाक नि मसिदा आइगी कम्युनिटी की चिंजाक नि हाइदरा मसै त मयामम पुथोरे बसे मसिना आइकोइ दि इंटीग्रिटी मा चोउ इंटीग्रिटी की कैनो मा वाखलो न माइकोइ दि पीब मसि की कानव सिने मा गसि की कोइ समाज दा वाले बा हांग बसे मसिना मेंजन बंगमे Jiban Hospital Kakchingna Kuki Women Human Rights Chandel Amasung Kuki Students Organization Gunpi Block Kusanaduna Grace English School Sugnuda Lemna Laing Baki Camp Amangasi Pangtokre Camp Asida Sugnugi Akoibada Kundariba Chandel District Thobal Amade Churachandpur gi Manung Chana Laiba Khul Singdagi Mioi Chatruklom Laing Bagaloinana Hidak Langtak Singsu Lemna Piki Ngarang ayuk Chandel District ki Maipuda manakta Palel Turenda Leramba asibak changadu masak maming khangdana Janims ki mokta lairi Tengnopal Police Station ki Osi ki Cherol amana MUSC centimeter chamaga humbudra wangi kulai kuchuni chahi kulumdoi kunmeri ki longa oigani masapai mamai koida nei hangam mapal machuda amubana mayek thaba full shirt ama arangba half shirt ama amuba machugi t-shirt ama litli higok machugi jin ama setli hari Hauji sanabagi pawmuk lobirasi Hauji sanabagi paw boyai ning thoujamdagi phangphigani ngasigi sanabagi pawda football sathariba yakhai mapal suba sisimit ki ngasi sanakhiba ahum suba pre quarter final match ta sahi sigi state ki runners up football club Jalen Sadar Hills na Sagombal United pu penalty da mighty piduna quarter final sangre All Manipur Football Association da sinduna Imphal gi mapal kangjibung da mapal gi team ahum amadi state asigi masak naireba team taranipal punna team kuma thoina saruk yaduna tha asigi tang ani dagi knockout basis sa chathariba yankhai mapal suba Sar Swarchan Singh KCSI CBE Memorial Football Tournament ki ngasi sanakhiba ahum suba pre quarter final match ta team mani mangna apiba matamda goal amata sanaba ngamdabadagi kick from penalty mangna decide tobuda FC Jalen Sadar Hills na Sagombal United pu penalty da goal manga marida mighty piduna quarter final sankhibani FC Jalen Sadar Hills ki penalty da sankhiba goal singadu TS Boris Patrick Kamai Paulen Lan Khongsai mangte dam khupreng amadi KS Jibon na sankhi mighty horaba Sagombal United ki goal singadu Y Inau M Tyson TS Premchan amadi Ice Piabung na sankhi match asida Sagombal United ki sanaroi Y Inau amadi FC Jalen Sadar Hills ki T Nelsal Komda center referee ibungona makhata na foul tawdanaba yellow card piduna warning tawkhi ngasigi mai palaba football club Jalen Sadar Hills tha asigi tang tara nipal gi nungthil pung ama makhai tabada Assam State Electricity Board Sports Club Guwahati ga quarter final da thengnaragani Sathariba tournament asigi hayeng nungthil pung ama makhai tabada mari suba aroiba pre quarter final match ta Neroka Football Club amadi Klasa Kainoga sanargani District Mafalgi nupa masa nupi masa sanaroi lising amaga sama humpumanga na saruk yaduna ngasi dagi state level rural sports competition under Rajiv Gandhi Khel Abhiyan scheme Khumalampak main stadium da hokre Department of Youth Affairs and Sports na sinduna pangthok kadoriba competition asida tonga discipline tarada athoi ehen tanagani ngasi haudopagi thoramda Manipur Sarkar ki consultant Dr. R.K. Nimai Youth Affairs and Sports Department ki Director W. Bhaktaraj na thoram mapusing oikhi thoram siga mari leinana district mapal gi sanaroi singna mas pas satuna miyam gi puning chingsinki competition asigi ngasi pangtokhiba nupi mesagi football da
Imphal East na Churachandpur bu goal 3 sinoda amadi Imphal West na Tamenglong bu goal 5 sinoda maithiba pikhi. Nupamachagi football da Churachandpur na Imphal West bu Thawal na Senapati bu amadi Sandel na Bisnupur bu maithiba pikhi. Nupamachagi handball da Sandel na Churachandpur bu Thawal na Imphal East bu Senapati na Bisnupur bu Imphal West na Tamenglong bu maithiba pikhi. Nupimachagi sanakibada Thawal na Imphal East bu Senapati na Bisnupur bu amadi Imphal West na Tamenglong bu maithiba pikhi. Volleyball masana da Imphal West na Sandel bu Senapati na Thawal bu Churachandpur na Sandel bu amadi Imphal East na Thawal bu maithiba pikhi. Basketball gi sanakhiba nupimachagi match ta Bisnupur na Churachandpur bu amadi Imphal East na Tamenglong bu maithiba pikhi. Nupamachagi sanakhiba match ta Churachandpur na Bisnupur bu amadi Imphal East na Sandel bu maithiba pikhi. Manipur hockey na sinduna ngasidagi Khombal Lampak hockey stadium da nupamachagi team Nifan amadi nupimachagi team Mari na saruk yaduna taruk suba under 16 boys and the girls state level hockey tournament haukhre. Ngasi ahoba numiki sanakhiba match ta Farm High School na KISSC Khongman bu goal mapal sinoda sauna maithiba pikhi. Farm High School gi Mike Papagi goal singadu A Krishna Anandana match ki 53 suba 93 suba humpunithoi suba minute goal ahum chanki. T Priyobatana match ki 53 suba amadi humpu suba minute goal ani atopa goal mari aduna K Rakesh T Susil N Bungbi amadi N Datana match ki 38 suba 19 suba 35 suba amadi humpunithoi suba minute chankibani. Manipur da football masana hena sakhonaba pandam gi saruk ama oina Arambai football Manipur na sinduna sahi tara gi makha sahi tara dagi tarani thoi phawba amadi sahi tromdoi amadi taramari gi nupa macha singi Arambai football development mission haina mingthonba sahi chupa sathagadaba grassroots football development coaching program ngasi dagi YWC malom sanabungda haukhre. Mission asi Manipur da leiriba wakhalon manaba football coach singna punsinduna sembani. Sayolamada numit nini pangthoktuna sahi chupa sathagadaba coaching program asida pikliba angang nupa macha marphuda AFC B license holder N Puthiba C license holder M Deven L Devachandra amadi M Bimol Chandrana takpi tambigani. Haudopaki tharamda malomda leiba football bu pamjaba ahal loiraba K Kuber A Nabachandra L Gopal amadi L Kunjosu saruk yakhi. Coach L Puthiba na phongdokhibada angang singda basic amadi fundamental knowledge lehenduna tungda afaba sanaroi oinabagi pandamda coaching program asi pangtokpani haikhi. Mission si apna ano football players in the basic techniques si phajana mayak seng pi kanda khoi tum da hore bangang sinda football gi ano da awang wa tak da kan professional da sang da ngaina ba ano apoi sinjabani. Hauzik sanabagi makhataba pauda Sawambung Sairem Youth Club na sintuna Sawambung da chathariba ahum suba Palmepung Kamaupi Memorial Jalerung 6 side football tournament ki ngasi sanakib ahanba match da SSY ehna Ragailong Ebu Panjil tarahumdoi amada maithiba pikre. Anisba match da RNBA tarungna KKYU Kaisamthongbu Panjil taruk ani ahum suba match da Namthalong team laktabadagi Kaikhu team na walk over phangki mari suba match da Chingmairong na Naga Chingpu Nipan amada mai pakre. All Manipur Canoeing and Kayaking Association na sinduna Kangla Mota Chatharpa Taruk Suba Manipur State Canoeing and Kayaking Championship nga solution kray. Loisin bagi thorumda Councillor Binarani Association ki President Jotin Waikhom amadi ataymiyoy kaya susaruyaki. Championship asida Sendra Youth Center na goal kungahumdoi silver mapan amadi bronze ama phangduna team champion oikre. Young Physic Union Lalambung na goal taragamathoi silver taramapan amadi bronze ani phangduna runners up taki aduga Manipur Sports Club na goal ahum silver ani amadi bronze ama phangduna ahum suba position takre. Social Sporting Club Secta na Sinduna Association asigi ground da chathariba ani shuba Lamlai Kendra Village West Men's Open 7A side football tournament Secta trophy ki ngasi sanakiba ahanba match da CHYUC Chalona HYDC Huidrombu Panjil ani shnoda amadi ani shuba match dana SSCB Secta na CIC Chanumbu Panjil mari amada maithip pikre. Handak ta pangthokiba Asian Dance Press
Power lifting championship ta gold medal lorokpada natana best lifter taraklabi CH Jayalakshmi pu okpagi thoram amangasi Elangbam Lekai bodybuilding training center Kaisamthong Elangbam Lekai na sinduna kuman lampakta laiba Manipur Olympic Association gi conference hall da pangthokre Thoram aduda Manipur Powerlifting Association ki Vice President YV Manipur Olympic Association ki General Secretary Sunil Elangbam amadi IBBF ke Vice President IBP na chingba maruiba miyoy kya susaruyaki Jayalakshmi da khudol pot piduna pungning thogatki Amofa Moirang na sinduna numit kuntrani chathagadaba grassroots football coaching camp ama Moirang multipurpose higher secondary ground da hawdokre chahi nipandagi tara fawba amadi chahi taragani thoidagi taramanga fawbugi manungda leiba angang chamaga yankhaina saruk yatuna group ani thokna chathagadaba camp adu hawdokpagi thoramda Thongam Santi Singh DSA Bisnupur gi President Kumam Yaima Secretary CH Ibotombi amadi Amofa gi President M Rajuna chingba miyoy kya saruk yaki Camp asina chahi kharagi matungda afaba sanaroi puthokpa ngamlagani haibagi thajaba Amopagi Secretary H Sotona phongdoki Hauzilo islakpada ngasi nomoyoiba ahinga sagi pau ICR lampel pataki phangba paugi matungina ngasigi khwaitigi sapgi chang degree Celsius 38.3 Khwaidagi ingba degree Celsius 10.9 Nungsita yawo ising manigi chang ayukta chada maripu mapal nungtilda na chada hupugataro Nongjugi chang nit Hozimaro bapau amona awang nupok lamdan da lady state nipanda tha ahum khudingi parliament mi pham duna miyam na thengnari ba khudong chadaba singi matang da recommendation logani hairi Manipur da khunda minari ba furu khudimak amata oina nukshi chana na hingmina na bahona bada mahiroi luchingba singi achauba thaudang lei haina amju gi president wangkhemcha samjai na phungdokre amade city police station gi manung chanba masjid rota leba dukan ama ngasi nongalamdai pung ani makhairom taba matamda sakhangdaba miyoi amana JCB sizna duna thugairam lei ISTV na pijab pau matang salujare meng tabiri basingbo mukana khurumjari